Houkhiba March ki Tang Taranithoida Thoubal PS Konba Thoubal Wangmataba Dagi Imphal ki Security Force na Lona THINGKHRABA KCP TAIBANGANBA ki CADRE ni HAINA FAKHIBA Thoubal CHETRILEIKAI Dagi NINGTHOUJAM HEMANTA SINGH asi NOMDUNA HINGJABA ICHAM CHAMJABA LEIKAI gi ANGANG AMANI MAHAKKI MATHAKTA SIRIBA MARAL asi LEIKAI MIYAM na YANINGDE HAINA LEIKAI MIYAM na PHONGDORAKLI CHETRILEIKAI apunba maira paibi amadi CHETRILEIKAI semgat sagatpa loop ki maikai dagi thadorokpa cherol amada HEMANTA hairiba miyoi asi club ki thabak thorom sing nisa thingbagi khongjang amadi chawkha thorang gi thabak thorom kayada laikai gi ahal laman sing gi matung injaduna leijaba amadi kunjali singani kungomdoi me amadagi tholakiba kanglo ki irang asidasu khungi maira paibi imaibil singa koina chachaduna mateng pangwada saruk yaduna lakiba amani Mahak Maral Leiba Miyoi Amanate Suzanomza Duna Leijaba Miyoi Amani Maramaduna Leibak Miyam the Lady Bachamam Nabakara Asi Kokhanaba KCP TAIBANGANBA Bagi Maike Degisu Wahi Ama Phongdoraklabadi Hena Nungaigani Haina Cherol Sinamakhatari